Terelak Suba di Great June Uprising Unity Day ki palam thoram ngasi ke Kupata pangthokli. Kurumzari mideng tabiri besing butaram na usari paw sandok na pizari. How kiba ing misanganinga amada Bangkok Declaration da NSNIM amadi Bharat Sarkar ga wari sanabada without territorial limit haiba wafam yaurakpadagi June gi tang tara nipan da thokiba thodokpu ningsing duna tara taret lak suba di Great June Uprising Unity Day gi palan thoram ngasi Kekupata pangthokli Observation Committee amuko UCM mising duna pangthokiba thoram maduda Observation Committee gi chairman su oriba UCM gi President Sunil Karam amadi Observation Committee gi Vice Chairman PS Devan Sarmana laikhiraba singi mafam de kai khunba utpo oina Unity flag tangkhai chingthaduna laikhiraba singi mafam da hai laikatuna ikai khunba utke athauba tara nipan ining sing khubam da tongan tongan ba lamdam asigi jati furup kaya gi myoi sing laishu katuna ikai khunba su utke thoramadu da lamdam asigi sagnare ba myoi kya susuk yakhi BJP gi President Sori Rajya Sabha gi MP KH Bhavananda Hanagi Deputy CM Gaikhangam MP Outer Thangso Baite MLA L Susindro MLA AK Mirabai Hanigi MLA Olandhoni susaruk yakhi ngasigi pangthokhiba tara taret suba di Great June Uprising Unity Day gi thormaduga mari lainana Observation Committee gi Chairman Oriba Sunil Karamna English Singaniga da NSNIM amadi India government kawari sanabada without territorial limit hairakpadagi ngasidagi chahi tara taret ki mamangdagi June gi tang tara nipan da myoi tara nipan sikhiba amadi myoi kiana asok apan yauduna soinaiba kya su yaukre haujusu India government na Manipur gi apunbagi saktam da thengkhang kya da thugaina bukhonari amuko amadi UCM na siguma khongthang singasi Manipur gi miyam ga loinana puna thengnagani karigumba Manipur gi apunbagi saktam thugaina bukhonaraklabadi leikhidraba athauba athaubi tara nipan gi thawai gi laman singba ngamnaba ngasigi ningsing thoramna warep logani amadi singnara papuna mak miyam ga loinana thengnagani haiki Manipur ga apun ni saktam thugai rakpa taragadi myoi tara nipana hauriba yawasigi sab saba laman Manipur miyamna singba ngamnam gi damakta aikoi ngasi June ta trailak suba the Great June Uprising Unity Day sida aikoi warep lorokanda aikoi punamak ta singar punamak aikoi thengnagani haiba adugolba athoba athobina yata khriba mafam asida aikoi miyam punamaki apunba pirep ama lamina baggi tangai padabadu ngasi aikoi Observation Committee na sinjabani Observation Committee के Vice Chairman Soriba PS Devan Sarma ने फोंदो के बदा ngasi की The Great June Uprising Unity Day asida lakliba tongan ba phuruk jati sing asina Manipur gi apun bagi saktam kai ba pamde haibadu utle leba ki damak thawai kat khiba sing dai kai khunaba lakliba sing asina sakhini aikhoi gi apun bagi saktam ngak pa haibasi Manipur da khundaminari ba phuruk kangluk khuding ma ki tangai fadaba thongdang ne miyam na amata oina leiringai da Manipur gi apun bagi saktam thugai ba mapan gi safu amata na thugai ba ngamloi haiki Kanagumba mapan gi sapu amatana influence tawraganda aikoi manungda leminariba aikoi kanglup sing aikoi jati tongan ma mayam singchida mapan gi hu kamjilak pache masi changdana naba aikoi punna mangna wakhan yamna sengna aikoi gi firep khongdana aikoi punna leminasi Manipuri miyamna amat toina lepaganda Manipur kaiba ngamoi India government Manipur kangada banate India gi constitution Manipur ngangna nabagi wafam yaude Manipur kanba haibase aikoi Manipuri de hingminariba miyoi kangbu mayam singchina amatoina leminaraganda Manipur kanma ngamgani haiba wafam jai thamjare Hanagi Deputy CM MLA Gaikhangam ngasigi numit asi Manipur miyam gi senglaba numit amani ngasigi numit asina Manipur gi miyam da apun bagi panggal ni haibadu utlibani apun banatana kana bamata leite haina hawrak liba mirolda mahaki maikai tigi pauzal piningi lekhi trabas singe khongul liduna Manipur gi apun bagi saktam ngak na bohna batai Bharat Sarkar na kanglup khara wari sanarga problem solution purakpada welcome tawi adubu Manipur gi apun bagi saktam amadi leba gi interest solak labadi yaba ngamloi India government na problem ama so tawna bohna bada issue mayam ama thokna ba baton tawrakani haibadi thazade haiki asibak na ko remind tawi mududi United we stand, divided we fall. Akoi apun batadana koi saktam se ngak pang batagani. Ari ko makangup kharaga India government na wari watai sarga solution purakpa waroisin purakpa ko welcome to haiba. Adabu koi ki apun ba saktam amadi koi ki interest sohan bade koi soyaro ada madu oithopa soyaro in khali ada India government so soidana issue khara problem ko solve to na magta problem maya thorak bado invite to gani har thajide
MLA Susindrona haukiba June 19 gi thoguk ningsing lubada tang nungai taba fawi haujikti aikhoi punna apunbagi saktam kai handana bu khona minasi Manipur gi apunbagi saktam kai ba yaroi haiba wafam namang tharaga miyam ga thabak tominasi haina phongdokhi Kai bi yade haiba numitto nasine na amuk ningsing lubada yam nungai taba fawi aduga hairiba masina maram oraganda Manipur gi integrity da kai handana bai damakta mayam punna akhoi amatoina अखोई होनमिनसी मणिपुर काइब यारोय हाइबो वाफम जे मसिना अखोई युमफम ओरगा हाना मांग थारगा अखोई थबक तमिनसी हाइबो हमसी तमजगे अमरोमदा ngasi June 19 gi thoram kekrupata miyam nasruk yakhibana maram oiduna Kwairamban kaithal itak takhi lambida mi chatpagi jang hanthakhe police na miyam na sathok sasin tawbada khudong sana na lambi singdangak senbagi thabak su lokhatkhe ngasi June 19 gi thoram simiyam na saruk yabada nungaina bani haiduna Manipur police na Imphal city fauduna sanglakadaba maru oiba lambi sing Kwakaithel bazar Khoyathong Kaisampat Sagolban Tera Uripok flyover bridge machinda thingduna diversion road ta chathan badagi miyam da hena khudong sahan bagi mahutta awaba mayok na halle hai ngasi June 19 gi thoram yawba lakpa myoy sing na pendaba phongdok narakle Greater Imphal gi akoibada matik saba ring road ama leitabana lambi kaya traffic jam thoktuna Sathok sasin tawbada apanba ohenkhe Manipur police na miyam da hana khanghan batawduna lambi sing thingzin khibada miyam na pendaba kaya su phongdok narakle June 19 gi thoram santi oina miyam na pangthokpada police na sathaiba thawung sing asina miyam da hena khudong sahan khidre Thobal wang mataba sok makhada leiba Rural Fitness Academy gym na Thobal District Hospital gi blood bank amadi transfusion unit ka khusam naduna June 19 gi numit ka mari leinana blood donation camp amaga loinana awareness program ama gym adu pangthokre Thobal Hospital gi medical officer in charge Dr. L Dorendro na Sanaroi singda EP bagi tangai fadaba masina samas amadi isada piri ba kanaba kaya khangankhe nupi sanaroi taret yaw na punna sanaroi nifu na EP ki gym gi founder AK Lakshmi na Zim asina anirak shuba oina blood donation camp amadi awareness program pangthokpani haike Yarsina leidam dam sigi ku angam ba mateng kitang pangbo ngasi blood donation camp Social media da Manipuri singbu ki hanba amadi atai wahai wata kya season ba video thagat pada senaba Bihar gi Begusarai district tagi Rupesh Kumar ngasi CJM Imphal gi court puthok laba matung da numit 15 gi judicial remand pikre panda yai Rupesh Kumar hairiba miyoi asi Churachandpur da chahi 15 hena leiduna Manipuri lol amasung local dialect fazana khangba miyoi ni video du da yaukhiba Bihar dagi Raj Kumar Thakur Meena Kumar Mahadev Saha amasung Nitish Kumar Thakur di hojik fawbi oina faba leitri Nima Nadrabi Ten Subam Tombisna gi imung manung da Relief Center for the Welfare of Differently Able Person Manipur gi maikai digi chana thakna ba polam sing mating pikre Manipur sarkar da Nima Nadrabi sing gi yaifa thorang kaya paikhali ba sti mapung phana phanghanda babu center adugi aro karna jina penda ba phungdoke की दगी सर्टिफिकेट पायरक लब आंगांग असि सुनतगी कोई फाइनेंशियल असिस्टेंट ना अमुक फंगी को ऑनरेबल सीएम ना पाखत पिरिबा हक्सेल की तेंबांग अमदी सोटर बिल सिंगी तेंबांग अमत फंगम दि लोने लोने ना हाउसिंग फॉर ऑल हाबे स्कीम जो लोने नमन लरमी बा इमुंग सिगी लैट्रिन फिबम अदुकमतिक सोटरे रिलीफ सेंटर की मागी द हनिंग बदी सुगिमतिक सोटर बा इमुंग सिंग सिदा सरकार ना हुजि हुजि पाखलिबा फजा फजा बे स्कीम में आमसी मपुंग फाना फंगम बिबा तारगदी सरकार ना हुजि तविनी बा फंगम बिबा तमदा सरकार की थबक असि माय पाको ओगनी ना आई हाजनी Makata ba pau pizza dringaida attend the break amatang zari Vinasha Coaching Center, the best and the only trusted coaching center in Imphal. Vinasha Coaching Center gi ojasinga aina exam gi sem saba matamda yamna mating pangbikhi aduga BCC dagi aina phangkiba study material regular mock test suggestion na chingusing ang chanakhi ISSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singidamat, amatta nayaba upaidi, Jolib Syrup, amasu Jolib Capsule with Chanminis Navio.
Project zone gidi Tata Tiscon HD. Mamal suma phang kuding cham mane yo suma ngaro pista chalabni na. Adu suma takta Superlink footing ge offer mayam piri sidi. Tas electric drum machine bagum na yoti sinbaya. Dudi Sanagi mohut yang na sinbaya. Bohagi mustard amari refined oil, the taste of Assam. Bohagi oil jabiu karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba, haksang soktaba, Bohagi mustard oil, the taste of Assam. Distributor oining masingna mobile number +91 7578007064 Guwahati da contact tobirakba yagani. Bohagi mustard oil. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu. May thagi GSTR 3B return file tawagi aroiba numitti lakliba June gi tang kundani. Sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da Mega Furniture Sale shahadani fu fawgi discount pizari. Asida natana modular kitchen khakta oina lebiba matamda dining set ama pudol oina tamjari. Nasimut lengsin biraksi Movel Furniture Kwakete near Imphal College. Amukana taram noksari makhataba pao. Sazing Karamda Tuel Kai Kiba Adudagi Centerak pa ising na Wangoi Kendra gi mafam kaya ising thumjin badagi awaba mayuk nariba miwi singda Kendra gi MLA Olukoi na darkar oiba polam singyen thokre. Khongsada duna Manipur Sarkar gi Deputy Speaker ke Robindra Susaruk yakhi. Yen thokiba mafam singdi Wangoi Thodam Lekai da leiba Wangoi Youth Development Organization Yumnam Huidrom Paubitek Mayai Lekai da leiba Relief Camp singni. Wangoi Kendra madi mayang Imphal Kendra da ising ichaw thokhaliba Wangoi Top Upok PMD Koksai Sanjabungi mafam singdasu MLA Olukhoi Deputy Speaker ke Robindra na official singaloina na satuna yangsinki Kongstat adu dasarog yakiba Chief Engineer Pritam na paikhaliba thabak thoram sing Paumi singda khanganki MLA Olukhoi na haikibada JCB sizinaduna tawthokpadagi hojik ising level khara makhai di hanthan ba ngamle ising ningthi na sen ba ngamnana ba canal sing fazana pakthok sauthok hanna ba thabak paikhatlagani matungda amuk hana ichaw thoktanaba achawa kenel amasu tawragani haiki madi khogi Wangoi Kendra gi maruina top top da gi sulai swaida farm to ko pado haying chumba miyam gi ba permanent solution amagi lokholak ko step turen ama khoi hala ga tawra ga tawdari ba khole ba sida mayam apen pen da khara legani mado praja mayam na haying tungi permanent solution gi akhoi lehogda ba yade haying tungda chumai thengnari ba makha na su thengna ga dawba dum lairabani na semogda ba yade haibado praja sing ne su madi wakhan du khanbiraga praja sing na khara khara sacrifice tawidana cooperation pibidana koi ne tawge khaliba thabak singsi mapung phana tawbong amnanaba mayam punam ki sojok su daka oidaba natabani na duna mayam punam su mateng pangbiu hai wafam si thamjage Mayang Imphal Kendra ga thangnana leiba wabagai Kendra da ising ichaw na sokhalaba mafam sing Water Resources Minister Letpau Haukip amadi Chief Engineer Pritam na hakthengnana satuna yangsinkre Mayang Imphal amadi wabagai Kendra ani tainabada leiba maibam mapada kai riba mafam amadi Lilong Tesaba makha lekai da kai kiba turel torban gi phibam su yangsinkhe Kendra gi MLA su riba Fazur Rahim su mafum adu da lakhi Minister Letpau Haukip na asigumba natural disaster thokpa matamda ruling amadi opposition haiba thidana thabak tominasi haikhi manana akoi angamba thakta every khong kairiba tawriba mayam sida chapchaba relief ki matang da bo oiro adagi thingba gi bo oiro kari bo oiro pakhaleba kano sida thawak sida chap manana karamte party amte gi yengbana tana apa aswasi hojik the situation becomes very grave asumba talak sida party gi oiba adagi vote ki oiba wa pangang na ba adum basi tonagum si masi everybody gi akhoi leiba Manipur ki praja khuding makki yai phana ba sai area sida ama ta oina lemina kanda praja sing siam tak kan na bahot na si smai thamjin
Khurai Kendrada ising ichawna sokhanbadagi relief camp ta changjafam lawriba mafamsing ngasi Kendrugi MLA Susindro na koina satuna yengsinkhre. Laina tina kayadagi ngakthoknaba health department ka khusamnaduna medical camp pangthoknaba amadi sarkargi maiketigi pangba yabasing panglagani haina MLA Susindro na phongdokhi matungda ichawgi awaba mayoknadanaba MI department na chapchaba thabak paikhatnaba haiki. ये कंगा सिफाई की मफम खरदा अखोई इसिंगी कनो से वांखलागा अखोई शटर अम लई शटर जे अखोई माइनर इरिगेशन ना से मने दु हंदकी अखोई शटर जे खर लौथोगा रिपेयरिंग तौबदि नंगहौदना अखोई इसिंग ओवरफ्लो जे ओइ हिबदगी अखोई खुमजन इसिंग लोइ थुमजन गिबा कंगा सिफाई की पगनुंगी लफम जिंग अदो अखोइना नसे अंगंबा मिशनरी जिंग सिजनरागा नसी अखोई इसिंग सिंग से फातोनी अदुगा मसिना सोहलिबा मयाम सिंजो अखोइना सोइदना बेनिफिट खरा पीनबा अखोइ होनारनी अखोइ डिपार्टमेंट जिने असेसमेंट तौबा मतमदा युम मनुदा चांग असेसमेंट तौबिरगदि का दा चांग असेसमेंट तौबिरगदि उ फंगनी चावें येंगबोना सोरो मतदगी लेप येंगमबसिनदि अखोइगी कानाबा अमसुंग अखोइगी प्रजासिंगदा यहोनगेना खलिबा बेनिफिट सिंजा यौबंगमोय अदुना मसि यारगदि अखोइगी डिपार्टमेंट की इचिल नाउसिंगना मसिगी मरि लेनबा इचिल नाउसिंगजिना मफम मफमदा चांगा येंबियो अखोइ इसिंग कायरगदि इसिंग कुम्मगा थिंगबासे महौसाने असुमाइन तौदना इसिंग कायबा जगासिदा इफेक्टेड ओइबसिंजे सोरो मतदगी लेपगा येंबनादि उरोय मनुंगदा चांगा येंबियो हाबजे मसे अखोइ डिपार्टमेंट सिंदा अपील तौजगे Sajing Kalamda isawna awaba mayoknaraba singda Kedogi Thongmi Humphudra romna ngasidagi miyamgi mateng pangba haukhre. Kedogi President Maniton Sorbamna miyamgi mateng pangba phangbada nungaiba poi haikhe. Kai basi thingra matungda yum gi awana tarba yum jingi ate kai sing mayam sing si koi kangai economic development organization Kedo volunteer chamungna komi chamungna ko yanga mateng pangja kira ngasi thoram laksabani. Minister Kalam Shyamna Kedogi Thongmi Singa miyamgi mateng pangba lakpagi damak thagatpa phongdokhi. Macha taba laila shu haiba naharul mayam amana bazar manung khaki mateng pangba natana adi Manipur praja gi awaba tarba matamda chatlaga praja gi mateng pangda bani gaina khanba wakalon se yamna awang ba thaki wakalon amani haina aina laujai madugi damta tobimal khangbu utsabaga loinana mayam na mateng pangbibagi namta langdawal kendra gi praja gi taraf tagi aduga aisa gi government gi taraf tagi aroi boina asuki mateng tobimal khangba amadi thagat chawa phondokjare. Kedona tawriba thabak thoram Singh Khurai Kendrugi MLA Susindro na thagatpa phongdokpaga loinana Khurai Lamlong Bazar Luna na thamnanabagi thabak Kedoda sinaragani makhoigi damak chahi amada local area development fund dagi lupa lakh 6 kaithoklagani haiki. Kendra gi manung channa leiba Lamlong Bazar haina ekoi mayam na khangbi ba jaga si Kedoda koi bazar si maintain tawbina ta sahi amda lupa lakh 6 MLA local area development fund dagi Kedo gi mai gi da koina sinarani aruna Kedo ga koi agreement taunaraga chahi mugi manungda 6 lakh asina moina whole market si lubanan ba amasung smaina koi gi market ki ichinu naw sing da koi gi pochai thangtong thangding gi tawba thabak tawba gebe sing khomjan ba ada ya te sing sitpa sengba sing je moina loina mu tawba na koi da main tawrakanda 6 lakh se koina moida pijagadabni. Bosem Kosem amadi CBS na lauba class 10 amadi 12 ki parikyada mark wangna phanglakpa Moirang Kendrugi manungda leiba mahiroi sing pungning thogatpagi thoram ama INA Memorial Hall da pangthokre Thongam Santi gi sponsor makhada Moirang Kendra Progressive Front Moirang simduna pangthokkiba thoram adu da punna mahiroi chani marifuda solar lamp amamamgal loinana memento pikhi thoram adu da Lieutenant Sawrakpam Vijaya amasung Moirang Kendrugi manungda leiba MCS amadi MPS mai paktuna sarkar gi thabak tawriba mioi sing class 10 amadi 12 position taraklaba mahiroi sing da sukhudol pot amadi citation piduna puning thogatke thoram adu da Thongam Santi Singh Moirang College ki principal oiramba Sarachandra Sarma yauna saknai raba mioi kya na saruk yakhe Lieutenant Sawrakpam Vijaya na punsida mai pak ki khalabadi hotna balet tabatai haike. Generation haita akhoi youth mayam asida ai mang phambi liba satra sing school tamliba ai colleagues friends parents amadi mayam in haisening badi akhoi life is yamti akhoi punsida
ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯇꯧꯒꯗꯕ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯐꯦꯠꯇ ꯗꯤꯄꯦꯟ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ Moirang Kendra gi manung da leiba Iraima Lamaba Sporting Association Naran Sainagi Anisuba Mapo Kumon Thoram Pangthok Pagaloina na class 10 amadi 12 ki parikya da first division na mai paglaglaba Mahiroi Singh amadi gold amadi silver medal fanglaglaba Sanaroi Singh amadi All India gi painting competition da third position tarakhraba Mahiroi Okpagi Thoram ama Iraima Lamaba Sporting Association na singduna pangthokre thoram adu da Priyoberta and Sons ki proprietor M Priyoberta Singh Tinungai Jila Parishad ki member Ozoy Chandra Pradhan N Ranjit Namaru Bamiyoi Singh oina saruk yakhe Sililang li bastingi maikai dagi khudol pot piduna pugning thogatke Thanga Kendra gi manung da leiba Thanga Hasnam lekai gi manung dagi class 10 amadi class 12 ta first division na mai paglaglaba Mahiroi Singh Okpagi thoram ama Thanga Haureng Chingyang Community Hall da pangthokre HACO Club Thanga Hasnam lekai na sinuna pangthokpa thoram adu da Kendra gi MLA T Robindro Pradhan oinam Roman yaw na miyoy kya na saruk yakhe Loishalakpada maruoiba pau amuka na pizari Taret lak suba the Great June Uprising Unity Day gi palan thorang ngasti kay pupata pangthokle Mining tabi di bas tingbo amuka na khurumsari